Nongchup ki Khullaising Thamba Depo Thugaikhre Russia Ukraine ki nongpok thangba city Severodonetsk lambi da nongmai kan nakap na ringai Nongchup thangba Ukraine ge Ternopil region da US amasung European Khullaising Thamba chaurba Depo ama Russian forcing na cruise missile sing kapsin duna Thugaikhre haina ngarang nongmaising numitta interfax na phongdokre Black Sea dagi kablagpa rocket attack ama na Shortkeep city da panduna military facility ama maset oina mangta khre miyoi kun gani thoi sokre haina Ternopil region ge governor aduna haikhe mafam adu da Khullaising thamde haina mafam dugi official aduna haikhe paugi agency Reuters na tongan ba wafam sing adu lanai oina chumbra natraga lanbra haibadu khangba ngamdre Ukraine da khulai pisin bagi damak United States amasung atai leibak singbu hanna Moscow na yaning da phongdokhe Tha asigi angan badasu President Vladimir Putin na high precision mobile rocket system ta sisinana bagi damak Ukraine da Nongchup laibak sing na hena sangba range ki missile sing piba tarabadi anoba target sing da Russia na attack tawgani haikhe Severodonetsk da akan ba mawng da makata na khud thokna re maduda haukiba pungkun mari da miyoi kaya sikhrabagi haibadu kanamata na haiba ngamde haina Luhansk governor Serhiy Gaidai na nongmaising numitta Telegram messaging app da haikhe Lambi amagi mathangda lambi amada Ukraine amasung Russia gi forcing haujiksu khud thokna re Russia gi forcing na Severodonetsk ki ayamba mafam paikhre adubu Ukraine gi troops na misam sa kaya sangjafam lawriba industrial area amasung chemical plant adu haujiksu paidunu laire employees sing amasung city aduge miyoi sing yauna azot plant aduge makhada bomb shelter sing da miyoi chanipan lom lotuna lairi haina Ukraine na haikhe Amarom da Ukraine gi khanong pokthangba city Abdipka da pokhaiba amagi matung thangja numitta maikhu chauna atiya da kakhalakpa ukhe hairiba city adu chemical plant ama lai Ukraine gi forcing na haujik paiduna lairiba Abdika asi Russian ngangba separatist sing na pairiba Donetsk city gi hek awang da lai city adu da akan ba pokhaiba madage mushroom cloud ama kakhalakhiba du video da utkhe Adubu video adu kayam chumbano haibadu paugi agency Reuters na khudakta lepa ngamdre Abdipka da coating plan amada Russia na selling tarokpada megi angan bada yamdrabada miyoi tara sikhi amasung miyoi tara ga manga sokhe hairiba plan adu Mars thadasu cell attack ta maduge facility khara attack akai thokre Russia na landarakhi baduge matung plan adu hanana operation sing chathaba lepkhrabane Arunachal Pradesh ta mangkhraba lanmi ani thibagi thabak chathare Arunachal Pradesh ta mangkhraba Indian Army ki personnel ane Hurendra Nege amadi Prakash Singh Ranabu thibagi thabak yamna kanna chathari haina official report amagi matungin phongdokle megi tang kungani panda taret suba Garhawal rifles ki lanmi ani asi Arunachal Pradesh ke Anjau district ke forward area da deploy tawbada mafam khangdana mangkhibane Indian Army personnel ani asi Uttarakhand dagi ne Naik Prakash Singh amadi Lance Naik Harendra Singh makoina lariba post ke manak nang nalaiba ichel kan na seliba turelda tasin khibadagi thiba khangkhidabane aerial reconnaissance amade tracker dog sing yauna thiba humbagi thabak ase yamna kan na sathakhe adubu lanmi sing adugi haksang thiba phangdana laire hauki bachayol ani ki matam asida lanmi ani gi asi haksang ase thiduna lakhibane megi tang kungani panda lanmi ani ase turelda takhibane army gi maike dege court of inquiry sathana ba taksin khre Jun ki tang taraga mathoida Harendra Negi gi loina be Punam Negi na India Today da phongdo ki bo wapam amada lanmi ani adu turel torban manakta laikhibra haibadu kanama ta khangba ngamdre matau karam na turel da lanmi sing adu tasin khibano haibagi wahang lakle haire Uttarakhand ge Hurendra Negi amadi Prakash Singh Rana hairiba miyoi ani ase megi tang kungani panda mafam khangdana mangkhibane Indian Army ki personnel sing nasu Nongthak amadi laikha dage kupna mangkhraba lanmi ani asi fangnaba thiba humbagi thabak yamna kanna chatharibane adubu haukiba chayol ani ki matam asida lanmi ani asi ge asiba haksang adu phangba ngamdana lakli haire aroibada tabiriba pumnamakpu thagachari